ngasi phongkhiba tungan manipuri siphongsing amasum thokhiba thawdo wathoksing digi maroi I pausing myamna thamjagi ahanbada social media dagi lokhosaba Maharaja Sanajaoba Leisemba thagalakpa warol khara myamna thamjagi Facebook da thagalakpa warol khara Eingonda mi myam amana video do fajna yengbiyu eikhoida haiba ntte kom jati da haiba ni aduna sauba da phati hai amasum video do hanjina haubadagi loiba phawba yenglagani aina sauri do wari ama lijagi myam ina chatpa natragana gaura dharma satpa imung ama Christian dharma pamdana Christian owningi church ki pastor father kaure laktana haunabe punamak toroga Christian dharma ole pastor duna tholakpada sumang da horiba tulsi or tairen du ubada ngasidagi sigi tulsi tairen se thamamo mafam amada thamkhro haidana phajana hairagadi kanasu soningba phukloi adugi muhutta tairen or tulsi du ubada thui haidana sesilagadi tulsi tairen bu lumna laujariba miyoi kyada kari phawgani hairuragana imungdo ngasidagi Christian olabanina moi sumang da hoba tairen or tulsi do tin sitpani ataidana ti haibasi tabada wai Manipur dharma kyana pulaga leiba lamdamni amasum dharma amabu ikai khumna haiba Maharaja Sanajaoba Leisemba thagalapa post ama myamna thamjari makasa tharakpoina topa maroibi I paukhra international news myamna thamjage India ga leinaba marigi mayok sa tharakpa thugai gi thabak sing Russian athingba pigani Vladimir Putin nakal anima kananabagi yumphamda hirampunamak tengbang naba kankat hananaba masum pakthok sakthok hananabagi miyang amaga loinana Russia na India ga akhanana khudongchaba piba strategic tipsip ama makhatana sagatkani haina President Vladimir Putin na irai numita ayaba piba Russian foreign policy document aman haikre murumapang oibigi lisa sataba state singa masum makoigi khongbu singi thugaiba amasum mangtakhanbagi thabak singi mayokta soidanamak thingnaba amasum investment amasum technology gi mari singa kankan handuna Russia na India ga tawnabana kalani gi lalon itiki sang hengat hanbada akhanaba phirep lawgani hanesu document adun hairi Ukraine land gi matang Russia gi matakta US na sanction listing kya thamkiba kifu military gi oina economic ki oina amasum diplomatic oina sagot parigi US amasum Russia gi marakta ungkhatna ringai khwaidi gi nobo Russia gi foreign policy gi mawong adu Putin ayab pikhibani Indian House of Power Ukraine Russia gi landabadu condemn tawkhidri amasum watu diplomacy amasum dialogue ki khuthang soidanamak loisingadabani haibigi phirep lawdun leirakli multipolars wall amagi asengbadu da wall order adu thamada mateng oinaba BRICS SCO Commonwealth of Independent States CIS Eurasian Economic Unions EU Collective Security Treaty Organization CSTO RIC Russia India China amasum atai interstate association sing amasum international organization sing loinana Russia na kana saruk yaba mechanism sing capacity amasum international role kankat hanana ba Russia na madu khwaidi ki maru oibi sing manung ama ohenba pami President Putin India ga lainaba mari sing inot pinaba SCO amasum G20 summit sing saruk yaraba yai hainasu Russians official sing na hairi India ra pangthokadaba SCO amasum G20 summit singda Russia gi President Vladimir Putin na saruk yaraba yai amasum Russia na India ga tengwangnaba adu sijinaraba yai haina Russia gi G20 Sherpa Shebetlaga Lucas na ngarang haikenasu pausna makhatana sufungdurakli makasa tharakpoina to pawmana maral sikiba pungkun gi mari gi manungna tramna $1 million mari hena khungbatkre Wangang handana ba amasum tumina lehanana ba porn star amada CLP kibada hanagi US President Donald Trump na lokiba saklon gi dama hauna da grand jury amana ma ko maral sikiba dugi pungkun gi mari gi manungde US $1 million mari hena phan khumka lehan suma ki office na pungtokre singthani oiribadi Republicans primary da khwaidi gi mangjin tha ba duni haba mayek sing ba ma ki status hena kansinanduna donation sing adugi sada kungamanga henbadi First times donor singdagi Trump campaign aduna lakhibani hainasi irai nimita media ra thadokpa sirul amada hairi asam miyamdagi donation sing pirakpagi thajabagi wangbada yamna hengalaktiba sina President Trump bu moral sibadu sorot funded prosecutor amana aikhogi justice 60 bu ikai ningai oina khulai oina sijinaba oina America gi miyamna ui haibadu ta I haina campaign aduna haki Subnagi US dollar kuntra ga mari khaki sang satki donation ad amada Trump gi English ngani ga kun ga mari campaign si aikoi gi election sing bu sapu pinaba $1 billion kya sading toriba
Soroskumba akanaba wakhleiba donorsing thabakanba lebak ningbasingi lamba leitraba collision amana kalakpane hanusu campaign adunaiki phagi gi maran sibadu gi ahanba pung manga gi manungda president Trump gi campaign aduda state yankhai du loinamakti gi American singna dune torakhe hanusu sirol aduna haidi hanigi president adu gi mathakta grand jury aduna maral sikibadu gi matangna White House na mot piu yakidi madu gi matangna ehak mot piningai leiti haina president Joe Biden irai numita paumising naiki Zambia Vice President Kamala Harris na sathari criminal case amada madu hanigi president aduga mari lainabasu oibana aihak mot piro henus paumising naiki nasu paus na fundurakli makasa tharak point to papa mana Ukraine na 6 pairs na hanwana special military operation gi pandam sing phangmangam roi Russia Ukraine hauzik 6 pairs na hanmana leba sida satharakli special military operation gi pandam sing phangmangam loi haina Russia na phungdokre Russia gi khwaidi gi naksinaba misang oiriba Belarus ki president Alexander Lukashenko na condition amata thamdana kudakta 6 pairs na hananaba madi tung koina satnagadaba peace settlements ama lakhananaba Moscow amasung kip animakna negotiation hauhananaba appeal tawkiba matungna Kremlin na wapamasi phungdorakibani Kremlin gi spokesperson Dmitry Peskov na Moscow ra pamusing haiki maduri Russia na Lukashenko gi comments sing khangle President Vladimir Putin na madu mathangi sayol ma khanaragani wafam asik phongdokpaga loinana makna Ukraine gi campaign adugi Russia gi pandam sing hauzik lan leplaga phangmangam loiki spokesman asina haiki madudi Ukraine gi wafam lakpada aikoina haigadabadi ahongba mata lakpa leiti hauzik special military operation makhasa thari aikogi pandam sing phangnabagi amata ngairaba aikoida leiriba pambaidi masini Ukraine singi maikaidigi yaningdaba ulakpa natragana makoigi supervisor sing amasung command sing indaba ngamdaba asina maram oiduna Ukraine gi matangna maratapa phibam lakhananaba China na propose tawkiba plan da hauzik oinadi oithokpa leiru yaroidaba wafum khara yauri henesu Peskov na phungdokhi Mana wapam asi Ukraine bu sagoliba nungsuklonggi leba kiana kipta 6 pair purakna ba hotna dana ba khangan ki haiba evidencing laitaba Moscow gi claim singa mari lainana phungdokhibani commander singa si kipta leibi singna ti haiba si ekoi punamana khangi makoina lan makasa thanaba taksinduna leiri hainasu Kremlin gi spokesman asina makhata na phungdokhi panba yabadi Russia na marata pa phibam lakhanana ba sem sadunu lei haina phongdorakpa loinana madu supna gi Moscow gi tam singi matung ingadabani haiba laikhrabani Moscow na hairi madudi kipna ground leiriba anawa asing phibam sing haibadi Russia na Ukraine gi territory gi saruk khara thokpigi amadagi hena laukshille haiba claim asi yagadabani Ukraine hairi madudi Russia na nakalani gi marakta peace deal puraknabagi maruoiba condition oina Russian troops sing hana withdraw tawgadabani masida natana matam khragi oina 6 pair purakpana Russia bu matung tarakpada hena kanba military action lokhatpa yanaba masoi takhraba Russian troops sing amuhana khudung saba phangangani haina su kipna phungdokrabani Moscow na Russia bu maithiba pinanabigi panamgaloinana hybrid lanamada US amasum masigi misang sing na Ukraine bu seasonary amasum Russia gi claim sing adu Ukraine landaba asum amasum tawphom thokpa amani haibadu ohananabani haina su Ukraine amasum nungsuklom gi lebak sing na hairian su paus ta makatana su phungdorakli atopa pawamana Taiwan gi president warning pikraba matungna China na lan gi damak sem sabagi patrolling pangthokre China gi aircraft mapan irai numit Taiwan state ki median line landuna lan gi damak sem sabagi patrolling sing pangthokre haina Taiwan gi defense ministry na phungdorakli ithat asigi president Tsai Ing-wen na US house ki speaker Kevin McCarthy gi unaba tarabadi lokhatpham thokpot laman khumbi khongthang sing lokhat kini haina Beijing na kihan kiba matung numit khrani kanaraga Taiwan gi defense ministry na wapum si phungdorakibani Taiwan gi government na kana yaningdaba utuna laklabasu democratic mikhal pangthoktuna lengak liba ithat asibu masagi territory ni haina claim tawriba chauna US na Taiwan bu thengthang kya da support pibana maramoiduna khorang khosaun handuna leiribani Taiwan gi president Tsai yumsakasa numita United States thungki ma Central America gi khongsata lakpada US ta pankibani April gi angan masarukta Taipei da halakpa gi lambi da maangna Los Angeles ta McCarthy ga unaraba yahaina thazanari karigumba hana thorang tawkhibagum China US House Speaker ga soidana unaba tarabadi China na akan mamongda react tawgun haina yums ka sanumita Beijing na warning tawkhibani amasum Taiwan gi defense minister gi matung ina Chinese aircraft mapan
स्ट्रेट अदुकी मीडियंस लाइन की अवांग mayam मसुम खागी पॉइंट सिंग लान खेन सु पाउक्सना मखाताना सुफुंगदुरकली मखासा थरक पॉइंट तो पाउमना अंडमान अमदि निकोबार की मनाक नकनबा म्यांमार की आइलैंड मिलिटरी एक्टिविटी हेंगलकले बे ऑफ बेंगल द लेरिबा अंडमान एंड निकोबार आइलैंड की मनाक नकनबा म्यांमार की कोको आइलैंड दा मिलिटरी एक्टिविटीज हेंगलकले हाइन ऑफिशियल रिपोर्ट अमगी मतुंगिना फोंदुरकली हंदकता कोको आइलैंड से थरकलिबा मिलिटरी एक्टिविटीज असिदा मारु ओइना रनवे एक्सटेंशन तौबा हैंगर अमदी राडर स्टेशन सगतपा यावना मिलिटरी कंस्ट्रक्शन की थवों क्या सथरी मिलिटरी कंस्ट्रक्शन की थवों क्या सथरकलिबसी मारु ओइना चाइनाना इंफ्रास्ट्रक्चर सिंगसी सेमगत सगलब्रा हाइबगी सिंगनबा लैरि अंडमान अमदी निकोबार आइलैंड से इंडियन की नोंपोक थांबा समुद्र खोंबालदगी किलोमीटर 1,200 रोम थापना चलगा लै अदुमैनामा कोको आइलैंड असिदी इंडिया की लैरिबा आइलैंड अंडमान अमदी निकोबार की अवांग पांगमदा किलोमीटर 9,250 फाउब तमक लापना चलगा लैबा मफम ओइरि कोको आइलैंड मिलिटरी की ओइबा एक्टिविटी सिंग सथरकले हाइबसी मतम क्यागी ममांगदगी नौना सथदुना लाक्नबनी अदुबु चाइनाना कोको आइलैंड असि रीजन असिदा लिसनिंग पोस्ट ओइना सिजनब्रा हाइबसिगी मतंगना सबचाना कन्फर्म तौबदि ngमखिदे फार्म्स मार्क्सर टेक्नोलॉजी की ख्वाइदगी नौबा सैटेलाइट इमेजरी द फोंदोखिबा वाफमदा कोको आइलैंड नाहौना सेमगत सगतपगी एक्टिविटी सिंग सथरकले हाइबदु मेक्सिन ओली ग्रेट कोको आइलैंड लैरिबा रनवे की मीटर सी नाहौना 2,200 की चांग हेन सांगदोहनख्रे करिगुम्बा कोको आइलैंड सथरीबा मिलिटरी एक्टिविटी सिंग असि चाइनाना तसिंग ओइराम थोलगदि मस इंडिया की ओइना यामना नुंगनानिया की मस ओइरि इंडिया की ओइना सु अंडमान अमदि निकोबार आइलैंड असिदा तपना तपना इंफ्रास्ट्रक्चर सिंग संबतुपगी थबक सथरीबने मसिदा इंडियन आर्मी नेवी अमदि आईएएफ की मेन पोर अमदि एसएसिंग पुनमक लैरबा थिएटर कमांड की युमसिंग लैरि अमदि ऑपरेशन कमांडर की मखादा कोस्ट गार्ड्स थमलि मसि मरु इन इंडियन ओशन की रीजन दा चाइनाना फुटप्रिंट एक्सपांड तौरप मतमदा थेंगनबगीदमक सतखिबा थौरांग अमस ओइरि इंडियाना युमथंगनरिबा म्यांमार की मिलिटरी की ओइना अफबा मरि सगनब होनदुना लाक्लि इंडियाना म्यांमार की किलोमीटर 1,792 सांगब ngमखै परिंग लोनरी चाइनाना म्यांमार की मिलिटरी जुंतागा सेटमिलोन अमति मिलिटरी की ओइना अफबा मरि थमनब होनरिबसि इंडियाना सपमानब थाक्ता म्यांमार ग नक्सिनबा पुरकनबगीदमक खोंगथांगसिंग पेखप ngमद्रि चाइना म्यांमार इकोनॉमी कोराइडर की खुथांगदा म्यांमार की इंफ्रास्ट्रक्चर प्रोजेक्ट कयाम चाइनाना पेखलगलिबा सिमरु इन इंडियन ओशन रीजन असिदा संगसिलकपा यानबगी मरुइबा लंबी अमसु ओइरि हौजिक ओइनदि चाइनाना मालाका स्टेट फाउरग इंडियन ओशनदा संगसिनबगी लंबी असि ओइरिबनी हाइदेनसु पाउसन मखातानसु फुंगदुरकली मखासा थरक पोइना तो पावमना यूक्रेन की लान सथरिंगै सेरक नॉर्थ कोरिया ना रशिया दा मतिंग पांगनबगीदमक्ता लनमी 2,000 थानब सेमसाख्रे यूक्रेन लान सोक्नरिंगै सेरकसिदा नॉर्थ कोरिया ना रशिया दा मतिंग पांगनबगीदमक लनमी 2,000 थानब सेम सारे हाइनसु ऑफिशियल रिपोर्ट अमगी मतुंगिना फोंदोरकली रशियन स्टेट टीवी करेस्पोंडेंट की वफम पालदुना रशियन टाइम्स ना रिपोर्ट पीरिबदि मिलिटरी अफेयर्स की स्पेशलिस्ट ओरिबा जर्नलिस्ट एलेक्जेंडर फोंदोखिबदा नॉर्थ कोरिया ना यूक्रेन की लान असिदा रशिया बु यामना अकनम मोंगदा सपोर्ट तौरि नॉर्थ कोरिया ने यूक्रेन की लाल असिदा रशिया बु सपोर्ट तौदुना लनथिंगनबगीदमक्ता लनमी 2,000 थानिंगबगी अपाम लैरि हाइना मांगना क्लेम तौरि नॉर्थ कोरिया की लनमी 2,000 ना रशियन मिलिटरी बु मतेंग पांगनबगीदमक सेम सादुना लैरि यूक्रेन की लनथिंगनब यावनिंगबा वॉलंटियर्सिंग नॉर्थ कोरिया ना काउखटनबगी वरोल इशू तौख्रे मसिदा मियोई लाख निपालम हेनमना लाल असिदा यावनिंगबगी अपाम उलक लैरि कोरियंस वार वेटरन्स ऑर्गेनाइजेशन की हेड को वरी सानखिबदा जर्नलिस्ट असिना हाकिबदा स्पेशलाइज्ड फोर्स 2,000 डिप्लॉयमेंट तौनबगीदमक्ता सेम सादुना लैरे यूएस की मेकेदगी हानना फुंदोखिबु वाफम अमदा रशियाना नॉर्थ कोरियादगी खुजुखुलाइसिंग लौरगा यूक्रेन लंदारिबसिदा सिजनरी रशिया अमरि नॉर्थ कोरिया लैबा अनि से यूएस की मेकेदगी हाइरकलिबु वाफम अदु अकन ममोंग यानिंगदबा फोंदोखरे व्हाइट हाउस की मेकेदगी हाइरिबना रशियाना नॉर्थ कोरियादगी अहेनब खुजुखुलाइसिंग पिरकनबा तक्सिलि सगोल सुनुमिता व्हाइट हाउस की मेकेदगी फोंदोरखिबदा रशियाना यूक्रेन की लान असिदा नॉर्थ कोरियादगी खुजुखुलाइसिंग मतेंग लौबु पामलि नॉर्थ कोरियाना हानना यूक्रेन लांथेंगनरिबा रशिया की वेगनर ग्रुप लानी खुजुखुलाइसिंग पीदुना लाक्लिबनि व्हाइट हाउस नेशनल सिक्योरिटी काउंसिल की स्पोकमैन ओइरिबा जॉन किर्बीना ममांगना फोंदोखिबु वाफम अमदा नॉर्थ कोरियाना रशियादा मसिंग यामलबा आर्टिलरी सेल लोना थुना सप्लाई तौदुना लाक्लि
Middle East amadi North Africa fauraga North Korea na Haryana da lani khusu khulai gi mating piduna lakli masigi mathakta Russia na Iran dagi lani khusu khulai sing lawraga Ukraine gi lan asida sijinari West dana sanction thamgi ba sinamara moiraga Russia gi military gi tawbu ngambi gi shakti esi sonthare military gi khusu khulai puthokpi gi sang sonthare haina su US ki official sing na haiden su paus na makhatarakli Lucialak po na tenta na to pom na leba po pinumita US ki hani ki President Donald Trump farabayay. Adult film actress tuminaro hamasum adugi masin mena na bigi pesapi bigi watu amasum AZ ki tax nam tha ki case ki mari lenana United States ki hani ki President Donald Trump lagni pa leba po pinumita farabayay haina thazari ma handcuff season aduna faru edubu akhanaba personal snangak singine duga yariba makai mela tadana basingine haina spaugi sourcing hari Soidana Paragani Hana Tazaba Maramna Tram Nangasimaki, supporters sing the protest on about Apple to hit. Protest to Amasum Equigi Leba Sikalo, Mangzil Tariba Republicans, candidate Amasum, Hanigi President Masabu, Hijab Amambulak Liba Leba Pukunumita, Pagadori Hina, Tramna social media, post Amadaki, Leba Pukunumita Paraba Yahana Tazarabasu, prosecutors singing Makedi notice Lakpati Late Hen Stramgi, legal Timna Fundoki. Trump habi abagi thawdo sigamari lenana hawkiba January 3 capital sida attack tawgi thawdok thokhiba dugumna thawdu amuhana thokadra haina sumi paidi marak sida Trump gi ukil Joy Takopina na phungdokhiba matungina lakli batang marida New York ta leiba authority singda Trump surrender tawragani madura mahak handcuff season aduna fajin bati tawro haidi Trump na surrender tawbada handcuff season roi Mahak Secret Service Agent sing loinagani makoy na ngamliba makai mela tadana basingene haina thazi haina takopina na ABC News ta haikena su paus na makhatana su phungdurakli aduga hausikoi na di myam paus su matanga se lusinjarage maso myam puna anauba update na minesen su channel sigi mekedigi myang phone thamjari aduga hausikoi na di myam matanga se lusinjarage myam puna anauba update ngai bira moina thamjari